ngasi ayuk phongkiba tungan ba Manipuri si phongsing amasum thokkiba thawdo wathoksing digi maruoibe I pausing khongga saraga Manipur top channel gi maikei digi myam da thamjagi ahanbada Imphal gi food briefing lukhakum on Toukhre myam tinma mafamda amot akai langthokpa thingnaba flying squad semnaba khankhre Manipur lenga na Imphal city bu lunana na thamnaba fanakana honarabasu kangla gi nongsuk thangba gate lairiba food over bridge ki makhong amasum mathakti miyamgi lukhakum on Toukhre mari lenabasing na sumiyeng sangbo watpigi mami samna tari akhoi gi pawmina hakthengna mafam adu satuna yeng silubada food bridge ki kangla pat ka tainaba makhong gi sarukta amor akain pikthana leramba thenaki masigi loinana food over bridge mathakta ka khatuna yeng silubu matamdadi lift ki gate paliba makhong aduda amor akai kyana pikthana paisilaga leramba thenaki wapham adura leiriba amor akai sing adu ngasi nongmani ni gi mamangdagi pasin manate nomit kaya lisang sina pasin dunu laklabani asa thak makhu ising hapagi plastic bottle ahang basing pasin duna thambagi mathakta wapham adura kwa sarga kodang na singba ocean duna mosilamba thenaki Chief Minister N Berena lusingba lenga sina Imphal city manung amasum masiga akoibada amor akai sing pasin duna leiriba sing khomdoknaba khanganbaga loinana city asibu lunana thamnaba miyeng sangduna lakpani mamangi lenga ki matamda mahut minister oiramati Syam Kumar gi matamda Imphal mayul dukal tawribasingna makhoi gi dukan singda dustbin sing thamnaba kongthang fawul lokholamlabasu mai pakpagam khidabane loinana Chief Minister masamang hakthengna yengsinduna Imphal city mayulda amona kai sing pasinduna thamlamadagi mari leinaba official singda lauthokna pakhan khibala khibane lengang na fanayam kana honarabasu miyam wokal tabu watpamasu mari leinabasingna puning sangbo watpana pandamadu mai pakpangamdana leiri loinana matam amada lengakna mafam kyada khilamba dustbin sing asidi masak uba fangkhidrabani amoromda Imphal mayul yawna masigi akoibida miyam tinma mafam singda amot akai langthokliba sing thingnaba flying squad semnaba chief secretary na mahut amasum IMC da khankhre miyam tinma mafamda amot akai langthokpa singi mathakta action lokhatpada police na mateng pangna su khankhre pausi sina pamo paun hai ngasinung thul punghum taw matamna chief secretary na share loduna pangtoki mami phamada chief secretary na wapham asi mari lena bisinga khan kibani pausina makhatana hai Imphal municipal corporation amasum atei urban local body singi area singda amora kai sing ningthina lusin mangamdaba si mapung fana mawong tana lusin hananaba lamdingda leidiba solid waste management plan ningthina mathau tohonanaba masum singi district singa masum khungangi lam yauna amora kai sing ningthina lusin mangamdabagi wapham sing mi phamaduda khanaki hari pausina makhatana hai amor akai sing yum dagi khomgatpagi thabak tawriba NGO sing manung mapan faun uba mawongda wat allocation thoktuna yumthong kudimak sithadana amor akai sing khongbat hanana mi phamaduna khanaki loinana masi lamdengda leiriba solid waste management plan pubu yanaba thabak lokhanaba mi phamaduda khanaki swari yum dagi puthorakliba phata haudi sing ningthina khomjilaga mafam chana thamnanabigidamak miyamna khangananaba DC sing IMC amasum ate urban local body singna ICC gi thabak hena kangkhat hananaba khanki amora kai pasinduna leba mafam sing khangdoknaba mahut amasum IMC na punna flying squad semduna yengsinanaba lemnaki loinana miyam tinma mafam singda amora kai langthokpa sing khangdokpada police department na mateng pangnaba wapham mi phamaduna phutoki loinana aranma toba miyoi singadugi mathakta logi matungina sairak pinaba wapham su mi phamaduna khanaki haina supalakli makasa tharakpoina to papawmana paracetamol jawna hidak makal kharagi mamal lakliba April amadagi sada taraga point taret hengalagani paracetamol azithromycin yauna analayeng da sang matangai fadabi hidak makal sanipan gi mathakta lakliba April amadagi mamal sada taraga point taret ki sang hengalagani haina pharmaceutical presiding authority NPPA na Toukhre national list of essential medicine gi manung saliba paracetamol azithromycin asingba yauna tangai fadaba analayeng gi hidak makal sanipalong gi mamal ngasi April amadagi hauraga sara taraga point taret ki sang da hengalagani haidi NPP na thokiba order amana hai Ministry of Commerce and Industry gi economic advisor gi office na puthokpa wholesale price index data da yumpham calendar year 2021 gi oina hidak sing asigi mamal sada
10.76607 gi sangde henganaba lepkibini. Azithromycin, metronidazole, paracetamol, phenobarbital amasung phenytoin sodium nasingba hidak makhal sing mamal hengat kadarui basidi yauri amasung infection lehau toba unsagi anaba sing thamoi gi laina iwat bi anaba amasung vitamin sing amasung blood pressure wangwi anaba sing na sagadaba hidak makhal sing mamal hengat basidi yauri hari. Drug Price Control Order 2013 gi Clause 16 gi matungina ANPP NSA khudingi oina April amadigi hauduna wholesale price index ki matungin ANPP na selling price oina revise tawbani loinana sei khudingi April amadigi sanaba haubani haina spaus na phongdorakli makasa tharak poina to papaw mana tanker sani yorakre police na dukan singda drive sa thakre ziribamgi Lengang pokpui police outpost gi tangkak anirak tokna sanglakhiba oil tanker amadi bullet tanker sani ngasi Imphal yorokre ngasi Imphal yorokhiba gari sing adugi manungda Indian Oil Corporation Limited ki apunma gari maudraga taruni madugi manungda diesel gi nifuga matoi petrol gi gari yankhai ATF mari LUP amani Bharat Petroleum Corporation Limited ki apunma gari kungatere ki manungda diesel gi gari taru petrol gi manga SP mix tara full cylinder taruni amasum LGP gari kun humdraga tari ini sohari takak anirak tokna gari sing adu nungthul pung mari makhai dagina numidang wairam pung taruk makhai phawgi manungda Imphal yorokhibani gari sing adu tuan ma Tata truck Tata 407 SML amasung Bolero ni sing gari sing na escort tawduna thorokhibani sohari nakala maramda Imphal gi thangkalamandi pauna kaithil da hangliba wholesale dukal sing da posagi mamal hena yondana balenga ki mari lena ba authority sing khankre Imphal West ki ASP na lusing balenga ki mari lena ba official sing nga si kaithil da hangliba wholesale dukal sing da yuoliba posagi mamal yengsin kongsat aduga mari lena official sing aduna wholesale dukan hangliba sing da karigumba hiram amatada khudong sa baloduna posagi mamal yondana ba khanki Posai puba gari sing Imphal ziribam lambi de Imphal tamna pushilak phawre maram aduna dukan hangliba singna maram sadana posai gi mamal henkatana ba masum miyam da khudong sahanana bagi damak dukan singda posai gi mamal thenana ba sukhangan ki haina pausi sina su phungdorakli atopa pawma namo NH2 da sathariba ban amasum counter ban handokpiyu neso National Highway number 2 Imphal Dimapur gi Manipur ga taina Nagaland gi sarukta Southern Angami Public Organization sapona sathariba matam kaktaba highway ban gi khongjang amadi Nagaland gi taina ba Assam gi sarukta All Assam Manipur Youth Association amyana sathariba counter ban gi khongjang asi miyam gi yenglaga handokpiyu hoina North East Students Organization nesona appeal torokli atopa pawmana political demand phangangani haibadigi BJP de sakotpani India amasung Manipur lengana suspension of Operation Sus nariba United Cookie Liberation Front UKLF Government of Khulmigam gi kungatere Suba Rising Day gi tharonga si Sandel District ki Khangbarol da laiba lubasi ki designated Nazareth Camp Muban Foi JSQ da pangthokre tharamadu UKLF ki chairman SAS Hawkif Home Secretary Lieutenant Colonel Kufmang Vice President UKLF ki KT Mishaw kungatere Suba Rising Day Committee ki Chairman Colonel Kennedy amasum tungan village chief sing amadi Sandel amasum Tenapal district gi lakpa CSO singi lusing busing chusorga ki lobasi ki Chairman SS Hockey Organization gi flag sing khatuna thoramadu hawdoki outfit asigi anthem saktuna guard of honor piki amasum tungda chairman na lusingduna minute ani tumina leiduna kuki miyam gi amasum Manipur miyam gi damak thawai thakraba lan misingbu ningsingduna ekai khumna botki thawramaduga mari leina chairman SS Hawkip na hai UKLF tungan miyoising ngasi sokat pirakpa sigumba mathangi rising day dasu hena mapung fana sokat piu Manipur khundari ba furukangrup sing amaga yengthina ba hiram amatada UKLF na khuthingjloi Manipur khunda minari ba maitai naga kuki pangal na sing furup sing asi samane aikhoi masel nungsinana tangdu laitana leina bagi pandamda lup asi tholakhibani mauna makhata na hai Congress Party na lengak pairinge matamna political talks tausi haina lup asida khangalakhiba mata lekhide adubo BJP na lenga hek pairakodigi makoire sogolabadi lup asiga political demand sing adu loishinana bu honagani haina thajuba pirakodigi handaki mikhaladu BJP te sakotkibani
Maram aduna kuki lalhawusingna BJP gi pot loina khomle haina handak Congress na hagibadusu hayaningde loina BJP lenga sinasu haidokibu wafam ngaktrabde lupki oiba tunganba phirep ama lawragani so hari lob asigi kunga tere su mapok mumona lakpada thawai na ponta pikraba thanga farabal mising adugi mapamda awang thaki ikai kono boli loina laikidraba singa dugi imung manungna thengna horiba awaba singsu saruk yari haina pausna phungdoraki atopa paw mana Office Order Amata College ki Maikeda Funkide Principal Department of Sports Manipur University Kancipurna MU gi Wushu team gi sanaroi khanwigi matangda Dr. Says Pradip Singha Assistant Director of Sports MU no khuyek pidun March taraga direct thokibu Office Order adu College ki Maikeda Funkide haina Kha Manipur College ki Principal Dr. N Suba Chandrena Singha no khuyek pidun thadurakpa chirolaman hairi Siramle Sinahai College Asigi Sports Secretary Y Purnima Chingnana March Kungohumdoida College Asigi Damak Khananaba Sanaroshingi Damak Shiel Gueba Tengbang Khara Pangbinaba Student Unions ki letter head tharakpa application Yorakiba Xerox copy adudagi information fangmani March Kungohumdogi Mamana Kariguma Amata Khangmalekide application adu baram sai haina khalaga Mayruishingi Damak Lupalising Tarakak Mateng Wenaba sanction Taudun Pikibane Matung Siguma communication gap asi lehenbi danaba marilenaba authority ki puning su singsilakli atopa paw manamo singnene oiba mong nupi masa ma tharu yanduna siramle yamna singnene oiba mong na kaksing makhale kai mang pareng da liba kaksing life school da liba helper oibi nupi ma tharu yanduna siramle hari paw sigi matung ni laikidra bi nupi sigi mami Durga Danmaya Saikun Mapurabigi Mingna Santos Kami Saikun Gatre Kawi Hari Mak Nepal gi Madi Rural Municipality Ward number 3 Kaski District Gandaki Provision da gini so hari Pausi gi matungina si baksang adu sorakna ngasi numidang pung mangarom tarakpada school sigi maning thangba quarter gi final amada thoriyanun leramada gi maki nupana thenarpani khudakta maki nupa aduna thori kaktuna lekatnaba honabada lekhitabani hari thajaba yaba pawmana lekhidrabi nupi asi Santos Kami gi ani supi nupi ni hari aduga hawkiba matam khragi mamangdagi su nupi asi Nepal satluge hairamba wapham su lei haina leminabi mamanabi amazuna suphongdoraki hari Amaromda nupi asi matau karamna kari maramdagi kaksingda lakhibano amadi maki sapsaba visa IPL amadi mari lenabi sesang amata supairamde hairi haina pausina makhatana phongdorakli Makasa Tarakpoina to Papa Mana Minister Kupna Pau Faunanaba Hotnari Soidana Atubuda Yanaba Puraklagani Minister Bisojit Manipur Nagaland Getana Bangam Kaiparing the Manipur Government Permanent Structure Sing Sajan Bamadi Kulai Pai Personal Sing Tamjin Babu Lauto Kadabini Haina Southern Angami Public Organization Sapona Sataragi Matam Kaktabanasi Manipur lenga na thubuda yanaba puraklagani haina Minister Thongam Bisorjina Phongdokre wapham asingasi tagyel pata leiba Manipur Science and Technology Council gi complex ta pangthokiba National Mathematics and Science Day 2021 gi loisinbagi thoramda athoiba mitunglen oikiba Science and Technology gi thoram su puriba Minister Thongam Bisorjina Paumisingna hangkibu wangi pokhom pidetna phongdokibani Minister Makhatana Hai Miamda Awaba Piriba Maruina later Liraba Muishinda Hena Awaba Pigadoribasi Yanglaga Government Ki Makedi Minister Kupna Pau Faunaba Hotnari Amadi Soidana Atubumatamda Yanaba Puraklagan Hari Loinana BJP asi ing tapa masum sokot pada miyeng thamba party ni hairaduna aikoi punamak tungan ba lainarabasu leibasi gi miyoi sing ngaktani maramaduna magi apambasing karino phongdoknaba state lengak singi kuthangda natragana hakthengna thengnaraga wari sanaduna warishin purakpana sungani haki Manipur gi miyam gi yaifanaba Manipur lengakna mathau tawa thabak sing lakhatkani hanasu pawmi sing thajaba phongdokhi Atopa Pawman police officer singi kupalaga lupa lising tara gi compensation pinaba kamisana khangankre police na fajato namasum sadiskan fakhiba thawdo Manipur no COVID-19 pandemic mayuknaba horakpaga ikuidringai April ani English ngani ga kunda Youth Forum for Protection of Human Rights Palace Compound gi president case fajato na Manipur Human Rights Commission na wakalakiba complaint report amagi matungina lakholakpa proceeding da complainant case fajato na masum forum asigi secretary ti
ꯁꯗꯤꯁꯀꯥꯟꯒꯤ ꯃꯊꯛꯇ ꯄꯨꯂꯤꯁꯅ ꯀꯦꯁ ꯑꯃ ꯂꯧꯈꯠꯂꯒ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯨꯕꯒꯤꯗꯃꯛ ꯃꯈꯣꯏ ꯑꯅꯤꯗ ꯃꯈꯣꯏꯕꯨ ꯐꯥꯔꯨꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔꯁꯤꯡꯗꯒꯤ ꯀꯨꯞꯈꯠꯂꯒ ꯂꯨꯄꯥ ꯂꯤꯁꯤꯡ ꯇꯔꯥꯒꯤ ꯀꯝꯄꯦꯟꯁꯦꯁꯟꯒꯤ ꯁꯦꯜꯐꯝ ꯄꯤꯅꯅꯕ ꯈꯟꯈ꯭ꯔꯦ ꯀꯃꯤꯁꯟꯒꯤ ꯗꯥꯏꯔꯦꯛꯁꯟ ꯑꯗꯨ ꯀꯝꯄ꯭ꯂꯦꯅꯦꯟꯠ ꯀꯦꯁ ꯐꯖꯇꯣꯅ ꯑꯦꯄ꯭ꯔꯤꯜ 2 ꯏꯪ 2020ꯗ ꯐꯥꯏꯜ ꯇꯧꯔꯛꯈꯤꯕ ꯀꯦꯁ ꯅꯝꯕꯔ 43 of 2020 ꯕꯨ ꯊꯥ ꯑꯁꯤꯒꯤ 15ꯗ ꯀꯃꯤꯁꯟꯒꯤ ꯑꯦꯛꯇꯤꯡ ꯆꯤꯌꯔꯄꯔꯁꯟ ꯈꯥꯏꯗꯦꯝ ꯃꯅꯤꯒꯤ ꯀꯣꯔꯝꯅ ꯂꯧꯈꯠꯂꯒ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯄꯤꯈꯤꯕꯅꯤ ꯀꯝꯄ꯭ꯂꯦꯅꯦꯟꯠ ꯀꯦꯁ ꯐꯖꯇꯣꯅ ꯀꯃꯤꯁꯟꯅ ꯋꯥꯀꯠꯂꯛꯈꯤꯕꯅ COVID-19 ꯃꯥꯌꯣꯛꯅꯅꯕꯒꯤꯗꯃꯛ ꯂꯩꯉꯥꯛꯅ ꯂꯪꯊꯕꯥꯜ ꯐꯨꯝꯂꯧ ꯂꯧꯀꯣꯟꯗ ꯀ꯭ꯋꯥꯔꯦꯟꯇꯥꯏꯟ ꯁꯦꯟꯇꯔ ꯑꯃ ꯁꯥꯅꯅꯕ ꯇꯧꯈꯤꯕ ꯄ꯭ꯔꯄꯣꯖꯦꯜ ꯑꯗꯨ ꯑꯁꯤꯡꯕ ꯊꯧꯑꯣꯡ ꯑꯣꯏꯔꯣꯏ ꯃꯔꯝꯗꯤ ꯀ꯭ꯋꯥꯔꯦꯟꯇꯥꯏꯟ ꯁꯦꯟꯇꯔ ꯁꯥꯒꯅꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨ ꯂꯧ ꯎꯕ ꯌꯥꯕ ꯂꯧꯕꯨꯛꯅꯤ ꯃꯔꯝ ꯑꯁꯤꯅ ꯂꯧꯕꯨꯛꯇ ꯀ꯭ꯋꯥꯔꯦꯟꯇꯥꯏꯟ ꯁꯦꯟꯇꯔ ꯁꯥꯖꯤꯟꯕ ꯍꯥꯏꯕꯁꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯀꯟꯖꯔꯚꯦꯁꯟ ꯑꯣꯐ ꯄꯦꯗꯤ ꯑꯦꯟड ꯋꯦꯠꯂꯦꯟꯗꯁ ꯑꯦꯛ 2014 ꯕꯨ ꯚꯥꯏꯑꯣꯂꯦꯁꯟ ꯇꯧꯕ ꯑꯣꯏꯅ ꯊꯣꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯏꯕ ꯆꯦꯔꯣꯜ ꯑꯃ ꯊꯣꯛꯂꯨꯕꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ ꯃꯁꯤꯒꯤꯗꯃꯛ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯊꯛꯇ ꯄꯣꯔꯣꯝꯄꯥꯠ ꯄꯨꯂꯤꯁꯅ ꯀꯦꯁ FIR ꯅꯝꯕꯔ 67 ꯀ꯭ꯂꯣꯖ 4/2020 ꯑꯟꯗꯔ ꯁꯦꯛꯁꯟ 51B ꯗꯤꯖꯥꯁꯇꯔ ꯃꯦꯅꯦꯖꯃꯦꯟꯠ ꯑꯦꯛ 2005 ꯑꯃꯁꯨꯡ IPCꯒꯤ ꯁꯦꯛꯁꯟ 120B ꯔꯦꯖꯤꯁꯇꯔ ꯇꯧꯗꯨꯅ ꯂꯧꯈꯠꯈꯤꯕꯅꯤ ꯑꯗꯨꯒ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯨꯕ ꯀꯦꯁ ꯐꯖꯇꯣꯟ ꯑꯃꯁꯨꯡ ꯇꯤ ꯁꯗꯤꯁꯀꯥꯟꯇꯕꯨꯅ ꯐꯥꯖꯤꯜꯂꯒ ꯊꯝꯂꯨꯕꯅꯤ ꯀꯝꯄ꯭ꯂꯦꯅꯦꯟꯠ ꯀꯦꯁ ꯐꯖꯇꯣꯅ ꯀꯃꯤꯁꯟꯗ ꯃꯈꯣꯏꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯄꯤꯕ ꯃꯔꯨꯑꯣꯏꯕ ꯐꯟꯗꯥꯃꯦꯟꯇꯦꯜ ꯔꯥꯏꯠꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃ ꯑꯣꯏꯔꯤꯕ ꯐ꯭रीडम ऑफ स्पीच एंड एक्सप्रेशनगी मतुंगिना वाफम खरा फोंदोकलुबगीदमा पुलिसना मखोइगी मथक्ता केस लौखतुना मखोइबु फाजिनबेरे हाइदुना कमिशनना वोकलकपुगी मथक्ता थौदो असिगा मरी लेनना हाई कोर्ट ऑफ मणिपुर सु क्रिमिनल पिटिशन नंबर 20 ऑफ 2020 फाइल तौखिबने हाई कोर्ट ना क्रिमिनल पिटिशन असि लौखतुना खनरबा मतुंगदा पीखिबा वायेलदा मखोइनिगी मथक्ता लौखलिबा केस FIR दु क्वाक्स तौनबसु खंगनखिबा लेख्रबने हारि मरमसिदा कमिशन की मैकेदिगी मखोइ अनिदा प्रोटेक्शन ऑफ ह्यूमन राइट्स एक्ट 1993 की सेक्शन 18 क्लोज A क्लोज 1 की मखादा कॉम्पेंसेशन की सनफामसिंग पिननब रिकमेंड तब लेख्रबने लोइनना कमिशन की मैकेदिगी थासिगी अहुमदा कमिशन लखत केस असिगी रेस्पोंडेंसिंग ओइरिबा मणिपुर लेंगा की चीफ सेक्रेटरी स्पेशल सेक्रेटरी होम अमसुम डायरेक्टर जनरल ऑफ पुलिस DGP मणिपुर सोकोस नोटिस पीदुना मिये अनिसिदा करिगिदमक्ता कॉम्पेंसेशन पीरोइदोरिबनो हाइबगी वाफम थासिगी कुनगुमदै फावगी मनुंगदा पीरकनबा खनखिबने अदुमैनमा रेस्पोंडेंट अहुमकी मैकेदिगी मरम अमता पीदना कमिशन पखुम अमता पीरकिदे हाइरि मरमसिना कमिशन प्रोटेक्शन ऑफ ह्यूमन राइट्स एक्ट 1993 की सेक्शन 17 क्लोज 1 की मखादा कमिशन की केस असिगी मखाताबा प्रोसीडिंग सथनबा थबक लौखलखिबनी लोइना थासिगी कुनगमंगादा मेटर असि अमुखना लौखलदुना केस असिगी रेस्पोंडेंट अहुमक्ता कमिशन लुपा लिसिंग तरा की मॉनिटरी कॉम्पेंसेशन था अमगी मनुंगदा पीननबा रिकमेंड तौखिबने हाइरि अदुगा पुलिसना लौखटपा केस की विक्टिम ओइरुरबा मिये अनि असिदा पीगदबा कॉम्पेंसेशन की सनफमसिंग अदु मखोइबु फारुरिबा पुलिस ऑफिसरसिंग अदुदगी कोखटकदबनि हाब वाफमसु कमिशन की मैकेदिगी फोंदोखि तेन तकपा तोपा पाव मन अथुबदा मियामदा सिंगदोकदबनि लाइरोइ ओइखिबा नुमि की कोंगबा नोंथोंबम लेखाइगी खुलबु कोनबिरिबा नोंपोक निंथौ पनथोइबेनिगी हराउबदुदा लाइगी सिलुंगबा सिलुंगबेनिबु मसागी युमदगी लाइबुंग फाव नुमित खुदिंगी दोन बेन थिंदुना लाई लखटपदौना सथरगलिबा थौदोक करमना सतना कंगलोनगी मनुंगदु यावबनो मदुना मिसा मियामदा चावनो सममनबा पोखले थौदोदु उमंग लाई हराउबगा मरी लेनबा खुदिमक मियामदा सेंगदोक्तुना खंगनबिफम थोइ हाइना येलहौमी कनबा अपुनबलु YKAL की प्रेसिडेंट लानगम अंगुमना थदुरक पसिरुल अमना फोंदुरखली इरामसिगी मतंगना सना कोनुंग उत्तर संगने नमदी उमंगलाई कनबा अपुनबलु उकल अमसुम लाइनिंग मरी लेनबा खुदिमकना मियेंग संगबिदुना असेंगबा असुंबा थौरम अदु खक्ता लाइबुंगदा पांथोकनबा थौरांग लोखटपम थोइ हाइनासु फोंदोखि मखासा थरक पोइना तो पाव खरना नागालैंड पलंब गरीसिंग इम्फाल थुंगलरे आर्म पर्सनल विड्रॉ तौद्रि फाव बन सतखिगनी सपो साउदर्न अंगामी पब्लिक ऑर्गेनाइजेशन सतरिब मतम खक्तब बन मरम ओइरगा नागालैंड पंदुना लैरिब गरीसिंग तुवान तुवानबा रूटसिंग नंगसी इम्फाल थुंगलरे मरासिदा साउदर्न अंगामी पब्लिक ऑर्गेनाइजेशन सपोगी मैकेदिगी सयनरिब मफमदगी मणिपुर गवर्नमेंटना आर्म पर्सनल सिंग विड्रॉ तौद्रि फाव इंडिफिनाइट बनगी खोंजंग मखाताना संगसिनखिगनी हारि सापोगी बन मरम ओइरगा आसाम अमसुम नागालैंड की मफम क्यादा पंदुना लेरम माल पुब गरीसिंग यावना ऑयल टैंकर अमसुम गैस टैंकर पुन सनीरोम इम्फाल जिरी लंबी अमसुम
Taning tamay lambida ngasi Imphal thungnare Seminist and Berian gi Makedi gi phongdokhibada Nagaland pandano lairamba oil tanker amasum gas tanker sing adu CRPF ki company anina score tawraga Ziribam lambida Imphal purakhibane masiga loinana state sarkar gi Makedi gi central government amasum Nagaland government ta sapo gi bana maram oiraga lamdam sigi miyam awab kya mayuknari basi yenglaga miyeng sangnaba taksinkrabane Amaramda sapona sangchiliba bangi khongjang ngasi sawgaladuna ngasi Kohimada Angami Naga Tribe Angami Public Organization amasum Angami Youth Organization gi Apex Budi mo oiriba Southern Angami Youth Organization gi oiba mifam ama pangthokre loinana makata ba khongjang gi matangna khanakre organization asigi president Toukhre phongdokhibada Manipur government ki maikedi gi Zuko Valley area gi Kezol Sada Leriba Manipur Police Outpost asi Lauthoktriba Paw Makhatana Bangi Khongjang Sangsin Kigani Sapogi Bangi Khongjang asi Saugaladuna organization asigi Maikedi Hairmaba village amasum 0 point Bangi Khongjang Sangsin Ki Hadi Sapona Sangshiliba Matam Kaktaba Ban asigi Mayakta All Assam Manipuri Youth Association Haukiba Mars Kungatare ki Aingnong Yadigi NS 39 gi Assam Thangma Maikeda counter brokerage Sathariba Sigi Mayakta Sayogi president asina makhatana haikibada lairiba wathu asi atubu matamda waroisin ama purana bo honabana hena fagani Nagaland government amsu Manipur government ani gi marakta lairiba issue asi state level gi thakto waroisin purana bo honagadabani kariguma state level gi thakto waroisin proper ngamdrabadi central government ki mediator tauduna central village ki thakto waroisin purana bo honafam tho I haikena pausna palakli atopa pawmanamo ASI ama thabak suspend Toukhre Thobal district ki Khongman police station ASI oibama mathauda thoksada amasung pukning sangdabaga mari leinana thabak suspend Toukhre Hiramasigi matana Thobal district police ki SP Jogisandra Hobijam ngarang ningthokwa numit order ama Toukhre thabak suspend Toukhre ASI adugi Maming Okram Nepolan Kawi Maki Matak departmental posting was Taragani Hanasu ESP order Duda Panmagaluna suspend Manung the Maki headquarter si reserve line Thobalo Gani ESP Ayaviaudana headquarter Tadokuyaroi Rulgi Matuina Maki subsistence allowance Lobuyagani Haidihana Paushna Supalakli Autopapa Department of Force ki supervisor Nildas Kotna Maralai Toukhre Hokipusai English Samapan Maudradi English Nipan Pawgi Manunda CBI Namasagi income Gasana the Bamonda Lantum Tanchilambani Hydro investigations at Tarakiba Department of Force supervisor Oram Labamatung head post office Impalgi saving bank control organization SBCO in charge when Leramba Kongpal Kongkam Laikai Digi Irom Nildas Apokpa Laikidraba I Bir Sandra special judge PCX Imphal Eastna case asigi mara leiti haiduna open quarter Toukhre Irom Nildas na hokipasai English samapan maudragi January amadigi English nipan gi December kuntraga mati fawda head post office Imphal gi SBCO in charge on lermani officer sigi imung manungi maral mathumna sarakna lupa Crore amaga lakun ngani pan lising maudraga mangaga satruk asi lana pasilami haiduna CBI na hokipasai English ngani mapanda Prevention of Corruption Eki under Section 13 clause to gimakar investigation sa tarakibani haina sufungdurakli atopa pawman ngasi yumsakesa numita Northeast region na parks na nongtagani Bay of Bengal digi hungalakpa ising manil sang yamna yawba nungsitna hayang yumsakesa numita Northeast region na parks na nongtarabiyay Arunachal Pradesh amasum masiga thangnariba region singda akha araw akan manuksit amasum lena singba tagani nong asi numit kayamani rom leptana tagani Nongi sang nong mada millimeter kundagina kuntra pawa tagani Indian Meteorological Department dagi fangba source amana phongdokli makhatana hairibana sagol sunumiki numidang dagi irai numit fawa Arunachal Pradesh ki mafam ayambada millimeter humfugi sangda akan manong tagani amasum kharom da Malabar coast yauna Kerala amasum interior Karnataka lakaduriba numit kharane sida akhak aragoloina nong tagani masigi mari lainana Indian Meteorological Department gi maikedi Tamil Nadu amasum Kerala da lanai miyoi singna akhak araw sigi section ba mangjona yellow watch issue Toukhre haina pausna palakli atopa pawmana NPP gi MLA ani Delhi da lairi
Handak pangthokiba 32 suba Manipur Legislative Assembly gi mikhalda National People Party NPP dagi karakiba Wangoi ASI gi MLA Khuraizam Loken amasum tadubi ASI dagi karakiba N Kayisi hauzi Delhi da laiduna party asigi National President Corner amadi atai BJP gi center da laidiba lusingba sing unaduna wari sanari hairi state asida BJP na seat contract nitoi fangdon absolute majority fangrabasu BJP na semgadaruba government asida assembly tareta mai palakiba NPP na sagotkani haina phongdokpa laikre loinuna party asigi National President Corner ke sangmanasu NPP asi NDA gi alliance oiba loinana North East Democratic Alliance ki component ama oiri maramaduna state asigi laidiba BJP gi government asida BJP gi makeidigi kari torakategi haibadu yenglaga party asina makha taba thabak sing satharakani haina phongdok sulekhrabani saira asida ngasi NPP gi National President Corner amasum Assam gi Chief Minister su oiriba Neda gi convener Himanta Biswa Sharma na punoko Minister Amit Shah unaduna Assam amasum Meghalaya anigi border da leiba lamsingi sayenaba aduga mari leinana agreement sign tawnakhre agreement sign tawnakiba dugi khudong jaba lawraga state ki BJP ki government asida NPP MLA singi maraktagi minister hapnabigi wapham khanaramba yai haina press na phangwa paw man hairi NPP gi National President Konat ke sangmaga haujik Delhi da leiriba NPP gi MLA ani KS Loken amasum N Kayisi gasu unaduna haujik state asigi nauna semriba BJP gi government asina NPP da ulakadaba mawong sing adu yenglaga matungda party asi goina kari firep lobu yabagi haibigi matangnasu khanaraba yai hairi haina pawshita supalakli loisilakpoina pawmana Manipur gi oina inland waterway project ahungi lupa koti 33.86 kaitokre ek is policy gi makhara awangnopok state singla isingi lambida miyamna sathok chasin tawba yanabagi damak paikhat patungan tuanba project singi manungda Manipur gi oina inland waterway project ahungi apun malupa koti kuntragumdaga point marfuga taruk sanction Toukhre haina Rajya Sabha wang pokumgi matamda Union Minister for Port Shipping and Waterway Sabarnanda Sonowal na aiba pokum oina pikhre Sabarnanda Sonowal na house thamki mamaki pokum dahai ek is policy gi makhara Manipur goina sanction tawraba inland waterway project ahum adudi Loktak Inland Water Transport Project to on Loktak Lake Manipur lupa koti 7.88 project proposal for utilizing the saving and CSS for survey of river Barak Manipur site lupa koti 0.40 amasung Loktak Inland Waterway Improvement Project for Loktak Lake Manipur gi lupa koti 25.56 ni ngasi House the Union Minister Sabananda Sonowal na thamkiba wafamda ek is policy asigi panamni awangnongpoki state singda connectivity fagathanduna Asia Pacific ta leiriba India ga yumthangnariba leibak singa economic cooperation culture gi mari thamba amasum strategic oiba mari thamba aduni hanisu pawsda falaki duga hojikoina di myam matang solutionjerage masum pathosagi resoki balan ki yawrs myam ngakpi gani matam gi oiba maruiba i pawsing myam da lepalaitana update pijarake and thank you.